आकाशवाणी इम्फाल नयनी देवी ने पाव पाजरी अहनबद मरु ओइबा पाव प्रधानमंत्री नरेंद्र मोदी ने हाइरी लेबाक असिना होखिबे जयोल असिदा डॉलर बिलियन चामरी एक्सपोर्ट तौबगी पांदम फंगबा ngamle प्रधानमंत्री ने हाई मेक इन इंडिया की मपांगल हेनगलकबगा लोइनाना तौबा ngambagi शक्ति सु हेनगलकले मणिपुर दंगारांग मियोय 13 नौना कोविड-19 पॉजिटिव ओइखी अमसुंग केंद्र की मंत्रिमंडल ना प्रधानमंत्री गरीब कल्याण अन्न योजना चही असिगी सेप्टेम्बर फावा सांगदोखरे लेबाक असिदा हुजिक ओइरिबा कोविड-19 की फिबम येंगलगा ताबिरिबे सिंगना लाइचत असिदिगे ngakthoknaba makhagi niyam singa singangna chatpinaba haijari vaccine kappa yaraba mipung khudimak suksoi choidana vaccine kapthokpiyo face mask supiyo social distancing suksoi choidana ngakpiyo amadi khutsa sengna hamdokpiyo maimit sengna tathokpiyo hujik mapung oiba paw प्रधानमंत्री नरेंद्र मोदी ने हाइरी लेबाक असिना होखिबे जयोल असिदा डॉलर बिलियन चामरी एक्सपोर्ट तौबगी पांदम अदु फंगबा ngamle हौजिंग ए हाकिम ममांगदा काजबानी की थोंगदा संदोखिबा मन की बात थौरमदा प्रधानमंत्री ने हाई एक्सपोर्ट तौबगी चाउना माइ पाकबसी लेबाक असिगी तौबा ngamba पोटेंशियल सिंगा मरी लेने बवा फमनी मतम ममदेदी भारत ने एक्सपोर्ट तौबगी चांग असी बिलियन चामदगी चनी फावगी मनुंगदा लेरमी अदुबु हौजिकति बिलियन डॉलर चामरी यौबा ngamle प्रधानमंत्री ने हाई मसिना ताकलिबदी भारत ने साजब पोलम सिंह असी मालेम पुंबना पामनरकले प्रधानमंत्री ने हाई एक समय में भारत से एक्सपोर्ट का आंकड़ा कभी 100 बिलियन, कभी 150 बिलियन, कभी 200 बिलियन तक हुआ करता। अब आज भारत 400 बिलियन डॉलर पर पहुंच गया है। इसका एक मतलब ये कि दुनिया भर में भारत में बनी चीजों की डिमांड बढ़ रही है। दूसरा मतलब ये कि भारत की सप्लाई चेन दिनों दिन और मजबूत हो रही है और इसका एक बहुत बड़ा संदेश भी है। देश विराट कदम तब उठाता है जब सपनों से बड़े संकल्प होते हैं। जब संकल्पों के लिए दिन रात ईमानदारी से प्रयास होता है तो वो संकल्प सिद्ध भी होते हैं। और आप देखिए किसी व्यक्ति के जीवन में भी तो ऐसा ही होता है। जब किसी के संकल्प, उसके प्रयास, उसके सपनों से भी बड़े हो जाते हैं तो सफलता उसके पास खुद चल करके आती है। प्रधानमंत्री ने हाई लेबाक असिगी काचन कोया पुंबदगी अनौ अनौब पोथोक सिंग मिरेबाकता थादोकली असम के हैलाकांदी की लेदर प्रोडक्ट उस्मानाबाद की हैंडलूम प्रोडक्ट बीजापुर की मना मसिंग हैरा अमसुंग चंदोली की चकहाव हाइरिबा पोलम सिंग असि मिरमदा थादोकपगी चांग हिनगलकली महांगना हाई हौजिकति मालेमदा फावरिबा लद्दाख की एप्रिकॉट दुबई दा फंगबा ngamle तमिलनाडु की लफोय सऊदी अरेबिया दा मरांग कायना थाबा ngamle अनौ अनौब लेबाक असिगी पोथोकसिंग असि लेबाक कयादा थादोकपगी थबक कन्ना चथरी खुदम मोइना पल्लबदा हिमाचल प्रदेश उत्तराखंड फंगबा मिलेट डेनमार्क दा फंगनबा ngamle आंध्र प्रदेश की कृष्णा मसुंग चितूर जिला दा फंगबा हिनौसिंग खा कोरिया दा मरांग कायना थादोकपा ngamle त्रिपुरा की अतेकपा थैबोंगना लंदन दा थारी मसिदगी हेंदोक्तुना नागालैंड की उमरोक लंदन दा अहानबा ओइना थाबगी थबक तौरी मतौ असुमना मिरेबाकता चटपा मतमदा मेड इन इंडिया की प्रोडक्ट सिंग हानदगी हेंगन उबा फंगलगनी प्रधानमंत्री ने हाई मेक इन इंडिया की मपांगल सु हेंगलकली भारत की तौबा ngambagi शक्ति सु हेंगलकले असिगुंबा तौबा ngambagi युमफम सिदी अइखोइगी लौमी अइखोइगी सिनमी खुदसा हैबा लोनबा हिबा अइखोइगी इंजीनियर एमएसएमई सेक्टर तोंगान तोंगानबा सिनफमदा थबक तौरिबा पुनमकी महाहिनी मखोइगी होनाजमननी महांगना हाई भारत की असिगुमलबा मियोय सिंगसिगी मतिक मतहुनाना हुजिकति मालेमगी काचिन कोया थुंगना अनोब कैतेल सिंगदा मरांग कायना फंगनबा ngamle महांगना हाई भारत बासी अमममना लोकल गी दमकता भोकेल ओइरकपा तारगति लोकल सिना ग्लोबल ओइरकपदा कुइना चंगदे मियाम पुनमक लोकल सिबु ग्लोबल ओइहनबियु अदुगा अइखोइगी पोथोक सिंगसिगी इकाय खुनबसी हेने हेनगत हनबियु
ꯂꯨ ꯅꯥꯟꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯍꯛꯆꯥꯡ ꯐꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯂꯨ ꯅꯥꯟꯕꯒ ꯃꯔꯤ ꯌꯥꯝꯅ ꯂꯩꯅꯩ ꯃꯔꯝ ꯑꯗꯨꯅ ꯍꯛꯆꯥꯡ ꯐꯅ ꯊꯝꯒꯦ ꯍꯥꯏꯔꯕꯗꯤ ꯂꯨ ꯅꯥꯟꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯅ ꯂꯧꯒꯗꯕꯅꯤ ꯏꯁꯤꯡ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯁꯤꯡ ꯌꯣꯛꯁꯤꯟꯕ ꯏꯁꯤꯡꯒꯤ ꯍꯧꯔꯛꯐꯝꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯋꯥꯈꯜꯂꯣꯟꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯋꯥꯇꯔ ꯀꯟꯖꯔꯕꯦꯁꯟ ꯑꯁꯤꯕꯨ ꯂꯥꯏꯐ ꯃꯤꯁꯟ ꯑꯣꯏꯅ ꯂꯧꯅꯔꯦ ꯍꯥꯏꯕꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯁꯤꯡ ꯌꯣꯛꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯍꯧꯗꯣꯛꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯙꯔꯃꯒꯤ ꯆꯠꯅꯕꯤ ꯑꯁꯤꯁꯨ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯑꯃꯅꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯚꯥꯔꯠꯀꯤ ꯐꯨꯔꯨꯞ ꯃꯌꯥꯝꯅ ꯇꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯟꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯁꯨ ꯃꯁꯤ ꯑꯄꯥꯝꯕ ꯑꯣꯏꯍꯟꯁꯤ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡ ꯃꯤꯑꯣꯏ 11 ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ 0.2ꯅꯤ ꯔꯥಜ್ꯌꯒꯤ ꯍꯛꯁꯦꯜ ꯕꯤꯚꯥꯒꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯄꯨꯟꯅ ꯁꯦꯝꯄꯜ 963 ꯇꯦꯁ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 11 ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯚꯤꯗꯅ ꯅꯥꯕ ꯃꯤꯑꯣꯏ 4 ꯅꯥꯕ ꯐꯈꯤ ꯅꯥꯕ ꯐꯈꯤꯕ ꯑꯄꯨꯟꯕ ꯃꯁꯤꯡ 1,53,912 ꯁꯨꯔꯦ ꯅꯥꯕ ꯐꯕꯒꯤ ꯆꯥꯡ 49.42ꯅꯤ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁꯇ ꯃꯤꯑꯣꯏ 90 ꯂꯩꯔꯤ ꯔꯥಜ್ꯌ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯗꯣꯖ 1,68,939,369 ꯀꯥꯞꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯗꯣꯖꯒꯤꯅ 13,53,439ꯅꯤ ꯑꯅꯤꯁꯨꯕ ꯗꯣꯖꯒꯤꯅ 13,69,963 ꯑꯗꯨꯒ ꯄ꯭ꯔꯤꯀꯣꯁꯟ ꯗꯣꯖꯒꯤꯅ 65,297 ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯦ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯒꯔꯤꯕ ꯀꯜꯌꯥꯟ ꯑꯟꯅ ꯌꯣꯖꯅꯥ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯕ ꯊꯥ 6ꯀꯤ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏ ꯍꯥꯟꯅꯒꯨꯝ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯣꯇꯤ 40 ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯃꯈꯥ ꯇꯥꯅ ꯐꯪꯈꯤꯒꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯚꯥꯔꯠꯀꯤ ꯃꯄꯥꯡꯒꯜ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯥꯒꯔꯤꯛꯁꯤꯡꯒꯤ ꯁꯛꯇꯤꯒꯤ ꯃꯇꯨꯡ ꯏꯜꯂꯤ ꯅꯥꯒꯔꯤꯛꯁꯤꯡꯒꯤ ꯁꯛꯇꯤ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯁ꯭ꯀꯤꯝ ꯑꯁꯤ ꯁꯥꯡꯗꯣꯛꯄ ꯇꯉꯥꯏ ꯐꯗꯦ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯒꯔꯤꯕ ꯀꯜꯌꯥꯟ ꯑꯟꯅ ꯌꯣꯖꯅꯥ ꯁ꯭ꯀꯤꯝꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯂꯣꯏꯔꯕꯅꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯤꯟꯖꯥꯛꯀꯤ ꯁꯦꯀꯨꯔꯤꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯏꯪ 2020ꯒꯤ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯆꯠꯅꯕ ꯍꯧꯔꯛꯈꯤꯕꯅꯤ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯨꯄꯥ ꯀꯣꯇꯤ 2,60,000 ꯍꯦꯟꯅ ꯁ꯭ꯀꯤꯝ ꯑꯁꯤꯒꯤꯗꯃꯛ ꯈꯔꯆ ꯇꯧꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯊꯥ 6 ꯑꯁꯤꯗ ꯑꯍꯦꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀꯣꯇꯤ 30,000 ꯆꯥꯗꯤꯡ ꯇꯧꯒꯗꯧꯔꯤ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯛꯄꯗꯒꯤ ꯁꯔꯀꯥꯔꯅ ꯏꯪ 2020ꯒꯤ ꯃꯥꯔꯆ ꯊꯥꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀꯨꯔꯤꯇꯤ ꯑꯦꯛ ꯅꯞꯁꯥꯒꯤ ꯕꯦꯅꯤꯐꯤꯁꯔꯤ ꯀꯣꯇꯤ 40 ꯑꯍꯦꯟꯕ ꯆꯦꯡ ꯀꯤꯂꯣꯒ꯭ꯔꯥꯝ 5 ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯦꯝꯅ ꯄꯤꯅꯕ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯀꯦꯟꯗ꯭ꯔꯒꯤ ꯂꯧꯎ ꯁꯤꯡꯎ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯁꯤꯡ ꯇꯣꯃꯔꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡ ꯑꯃꯁꯨꯡ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯂꯝ ꯑꯁꯤꯗ マꯂꯦꯝꯒꯤ ꯑꯣꯏꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ಶ್ರೀ ꯇꯣꯃꯔꯅ ꯍꯥꯏ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ರ ꯃꯣꯗꯤꯒꯤ ꯍꯣꯠꯅꯖꯃꯟꯅ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯤꯔꯝꯗ ꯊꯥꯗꯣꯛꯄꯒꯤ ꯊꯕꯛꯁꯨ ꯀꯟꯅ ꯆꯠꯊꯔꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯧꯎ ꯁꯤꯡꯎꯒꯤ ꯂꯝꯗ ꯊꯤꯖꯤꯜꯂꯤꯕ ꯕꯩज्ञानिकꯁꯤꯡꯅ ꯍꯦꯟꯅ ꯐꯕ ꯃꯑꯣꯡꯒꯤ ꯂꯧꯎ ꯄꯊꯥꯞꯁꯤꯡ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯤ ꯅꯣꯡꯆꯨꯞ ꯕꯪꯒ꯭ꯂꯥꯒꯤ ꯕꯤꯔꯚꯨꯝꯗ ꯃꯤꯁꯤꯃꯤꯅꯥ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯁꯤꯕꯤꯑꯥꯏꯒꯤ ꯇꯤꯝ ꯑꯃꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯁꯤꯕꯤꯑꯥꯏꯒꯤ ꯇꯤꯝ ꯑꯃꯅ ꯕꯤꯔꯚꯨꯝ ꯖꯤꯂꯥꯒꯤ ꯕꯣꯛꯇꯨꯏ ꯈꯨꯡꯒꯪꯗ ꯉꯔꯥꯡ ꯆꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯁꯤꯕꯤꯑꯥꯏꯒꯤ ꯇꯤꯝ ꯑꯗꯨꯅ ꯃꯤꯑꯣꯏ 10ꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 8 ꯊꯤꯅ ꯐꯪꯈꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯗꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄ ꯐꯦꯁ ꯃꯥस्क ꯎꯞꯄ ꯐꯨꯠ 6 ꯂꯥꯞꯅꯅ ꯂꯩꯕ ꯈꯨꯠꯁꯥ ꯑꯃꯗꯤ ꯃꯥꯏꯃꯤꯠ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕ ꯑꯆꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯅꯕ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯌꯣꯜ ꯑꯁꯤꯗ $1 ꯕꯤꯂꯤꯌꯟ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯒꯤ ꯄꯥꯟꯗꯝ ꯐꯪꯕ ꯉꯝꯂꯦ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯃꯦꯛ ꯏꯟ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯨ ꯍꯦꯟꯒꯠꯂꯛꯂꯦ
Manipur ngarang mioi taramatoi nongna COVID-19 positive oikhi amasung Kendra gi Mantri Mandalna Pradhan Mantri Garib Kalyan Anna Yojana chahi asigi September phawa sangdokre pauloi jare.